MSTV mi eng tabiriba singbu nomaithem kajalna khurumjari hauzik nunthil ge pau pizari Genuinski Ops and Gynae Department ge Doctor amadi staff singna ngasi amadi hayeng OPD amadi routine OT leptuna numit ini sathagani thawang tawramba khongjang handokle hanagum adamong operation amadi duty tawri haina Genuinski Director Professor L Diben na phongdokre hiramasiga mari lenena Genuins Director gi office ta pangthokpa pawgi mifam amada mahakna makhata na hai haukiba irai numikki numidangda nupi ama angang unabada lekhidabagi thaudokta patient ge imung manung amadi doctor gi marakta khara unkhatnaba thokpagi Ops amadi Gynae gi Doctor amadi staff singna OPD amadi routine OT leptuna agitation sangsinaba phirep laukibani adubu patient singi khallaga hospital authority gi maikaidagi agitation asi tawdanaba haibadagi agitation asi handokibani Ops amadi Gynae department gi staff singna pendabadagi protest sangsinba hawraba taragasu ngasigi oina patient singi dama khallaga Operation Mari, Normal Delivery Mari, amadi Minor OT, ani pangthoki. Asumna Dr. Singh asina awa ana kaya thidena mayamgi damak seba tawduna lakdi. CMIST amadi PMJAY gi makhadasu hospital asida patient kaya marum lemna nayengduna lakdi. Thooningdaba khudongthiba haibadi asoy angam yarakpa taragasu tamba ngamdaba thaudokni khallaga patient amadi praja singna ngathong asin tawminasi Dr. amadi staff singda yamna ka henba pressure shupi gumsi. Matung tarakpada asigumba thooningdaba thawdok asi yaiba makai thoktanaba hospital gi maikaidagi su hotnagani haiki patient gi imung manung amadi praja singgi maikaidagi su Dr. Singh support tabiyo haiki thamoidadi anaba layengdaba yadi haidana okay CS case mari tawrami aga normal vaginal delivery mai mari maga aruga minor OT ani maga tawrami sumai tawdana mokai agitation tawringai matamnasu sitting protest tawring manungdasu mokai thaba dum tawjari me habo thamjari loina nona hajiksu placenta previa idana pegi complication thokan be aba case amasu mokai myam sangdana ocean Gynae department injury asumna kaina praja singda kaina manipuri biriba sinausin hygienic madi kai doctor singjina tawjari basi thajabiu masi phana kai tawjari thabasi support tabiu aruga matungda su ko edum soidano hona jagani haina aina director mana thamjai Manipur dagi FMR lauthokre haiduna su mamangda sangsil lakhiba illegal immigrants sing khandokpadadi aruba ama oiragani haina RPI athawalegi national secretary oibada natana Manipur gi irang asida activist ama oina thawak paikhatliba Maheswar Thongnawjamna phongdokre wafam asti Maheswar Thongnawjam gi leptana sangsil lakpa miyam punsinbagi khongjak makha satharakpa oina ithai lafupa tera sekmaijing amadi uchiwada ngarang pangthokhiba miyam tinba mifamda haikibani mafam gi miyamna Maheswar bu taramna oktuna pangthokhiba miyam tinba mifamda Maheswar Thongnawjamna makha taraduna hai hauji thokliba irang asiga mari lenena centerna thenglabasu thengna Manipur dagi free movement regime lauthokle hariba asi nungaba fawi adubu FMR chatnaringai matamda maru oina lisingama Jamapanya Kaidagi Lisingani Supna Mari Fawa Atopa country dagi Manipurda kilometer nifu changba yabagi ayaba pirami madugi matungda kilometer tarataruta hanthakibani hariba matamasida Manipurda kilometer nifu changsillaga laisinkiba illegal immigrants sing adu hauji kamdauna khandokani haiba asi aruba amadi oiragani asigumba asoiba sing asi yelhaumi aikoina khangjinduna masi semdokna mapunna hotna minaba changi hanadagi suraklaba sing punna semdokminaba yelhaumi singi phangpham thokpa rice sabsana phanghanba haiba sina miyamgi pandam adu oiminaduna madu phangdri phauba changsiminasi madu tada lanmai pakle haina lawgadawribani haina mahakna makha takhi FMR lokthokre ga मैम हाइबी ताबिरम गनी फ्री मूवमेंट रेजिम lokthokre ga हाइबी ताबिरम मा किलोमीटर 33 ने चंग यारम से अतोप कंट्री दगी इंडिया दा मणिपुर दा किलोमीटर 33 ने चंग यारम से 1950 की मतलब क्या यार मी खंगा चंग चंगन दे मा 1950 दगी 2004 बौदा किलोमीटर निफु चंग यारम है किलोमीटर निफु वजि लोरेबा अदन किलोमीटर निफु सुलेरे मपादन नारो ने चंगल इलीगल इमिग्रेशन हम से चंग तो यारबना है तो चंग याब चंग बने 1969 के गेजेटा चोचामपुर की खुन से ममा चनी मरिफुनी थोई ले 282 ngarang nahan da 2023 की मिनिस्ट्री ऑफ पंचायती राज की चे थोलपद चोचामपुर की खुन मसिंग से 842 अदु क्या हेंगला में चंगा हुंफु हेंगलम द्रो दुमाने चोचामपुर नते कांगपोपी दसु चंगा की मथक तेनोपल दु चनी चंगी मथक मसिंग थिंगम दना एब्नॉर्मल ग्रो ऑफ विलेजेस से फजन लेना मेमा
Mitei Maitai bu chahi humudra humde supna ST da chanbidana lakpagi amadi aikhoi mitei maitai singbu isagi sak takchanaba hakpumba mutuna thambada natana mating thoktaba furup ama ohenabagi damak masigi tek ohenbagi damak masigi teksak pumba India amadi Manipur lengakna pugodabani haina Mitei Maitai Tribe Union MMTU gi women wing na pendaba phongdorokle wangkai kunongda leiba MMTU gi losangda pangthokiba pawgi mifam amada MMTU women wing gi convener Rupanjali Thoksom na hai Mitei Maitai bu ST list chanabagi damak recommendation adu center da thakinaba high court na lengakta khangan khibagi matung inna lengakna chahi amagi matam pibinaba Hairakib adu ngasiga tharaga numit kuni khaktamak ngaire maram asina lengakna tofam thoba thabak sing adu athubada pangthoknaba hotnabiyo mioi lak mapan henbana aikhoigi hak matuna thamba yaningde Mitei Maitai bu ST list chanhangadabani haina masana yana Mitei Maitai bu ST list chanhanabagi damak chakhiba mass miscall campaign da miscall pibirakhraba singi hak matpa yarwe haibagi chapchaba paukhum lakadawriba election singda suksoi soidana mamit tarakloi haininga leite haina chakchin warwal thamki Toy lag mapan henbana aikhoigi right matuna thambasi yaningde haiduna mitaibu ST lista chalhangadabani haiduna masana yana miscall pirakhraba mioiching adugi hak matpa yaroi haibachigi chapchaba pakhum lakadawriba election singda sungsoi soidana mami tarakloi hainingai leite haina cheksin thorang cheksin wa thamjari Lakadawriba Mastera Mathoidagi Hawadawriba Kaman University Entrance Test Quet Amadi Post Graduation Examination Center Manipur State ki wangmada pirakpadagi mahiroi ayamba master tamba Fanglaroidra haibagi chingnaba leire haina Democratic Students Alliance of Manipur Desangi General Secretary Nongthomam Thothoibana phongdokre ngase kwakaitha dal leiba lup astegi office ta pangthok khiba Paugi mifam amada wafam asti phongdokladuna thoithoibana hai master tamnawagi dama entrance test grade PG atopa state center pirakpa asina Manipur gi mahiroi singda aduki mati khudongchadaba kaya mayokna halle maram aduna Manipur gi chief minister amadi education minister na athuba matamda mieng changbiduna examination center asi Manipur gi manung tampaki khudongchaba mafam yenglaga reallocate tawinaba hotnabiu amadi union minister of state for education nasu hiram asida mieng changbiu entrance test ama thana ba hotnaba da tingliba senfam asi aduki mati wangle loina mayo makai mai tumna thadopi khraba hauji relief camp ta changchafam lauduna lairiba mahiroi singda amuka henna awaba pibaga chakmanare haina su phongdokhi aduna yargadi akoi policy semung tamda program mi yakam tamda akoi mahiroi singda hena khudong chakadaba yenga ona biu haibum soi thamjage aroi dam kana nishin misi akoi March ki tarik 13 digi hawdoriba Kaman University entrance test ase masigi examination center si amhana nongna reallocate tawirkanda akoi mahiroi sing ase master tamada mating pangbiu haiduna sumai leba isingda normal sing jage aduga akoi ai boy su akoi cherolama isin jaba lesakai akoi honor Kabui Samiti Manipur linkhatlakpana ngasi fawba Jingi district sing nungsi sanana leiba ngamlibani haina samiti asigi president DL Kabui na phongdokre wafam asing ngasi Manipur Press Club ta pangthokiba Kabui Samiti Manipur gi maidrama thoirak suba mapo komon gi thawam ga mari lenana phongdokhibani tharom adu da Rashtriya Swang Sevak Sangha Manipur gi pracharak Daishram Jatra amadi Kabui Samiti Manipur gi president DL Kabui na wangangloi oina saru yakhi tharom adu ga mari lenana DL Kabui na hai Manipur da iba furu khuding maki oiba afaba puraknaba pandamda haukiba inkumja lising ama chamapan kuntra marida Kabui Samiti asi linkhatkibani maming Kabui Samiti tholabasu leminari ba furu khuding maki thabak tawduna lakhi matam amada furup amaga gi marakta nungainadaba kaya leirami leminari ba singi marakta leiramba khudong chadaba sing samiti asi linkhalakpadagi khara makai safaba ngamki haiba wafam su phongdokhi tangnadaba duga lekai maka mukhachana daba adugumba laibidu madu Kabui Samiti na 1934 ge April da ko suksu ga raumai na Tamil district pangthoki adugumba pangthoki budigi masi bawo Kabui Samiti pangthoki budigi masi bawo salan tawnadana masin mana oina nuksi chanana maine himinabani adugi ningsing komoni masi mudrama thoisoba ningsing thorong masi pangthok chabani Hauze Kukina ko terrorist sing na ngamkhaida sangsilaktuna
ꯁꯤꯡꯅꯔꯛꯇꯨꯅ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯉꯝꯈꯩꯁꯤꯡ ꯈꯣꯞꯁꯤꯜꯂꯛꯇꯨꯅ ꯃꯩꯇꯩ ꯈꯨꯟꯅꯥꯏꯕꯨ ꯃꯨꯟꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯣꯡꯄꯣꯛ ꯄꯥꯟꯅ ꯇꯦꯡꯋꯜ ꯂꯥꯛꯄ ꯂꯣꯏꯁꯪ ꯁ꯭ꯄꯣꯟꯁꯔ ꯕꯥꯏ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UFO ꯏꯊꯝ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯗ ꯄꯟ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯂꯥꯂꯣꯏꯁꯤꯡꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯤꯐ ꯑꯦꯟड ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯝꯃꯤꯇꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯀꯌꯥꯅ ꯂꯥꯛꯄꯤꯗꯨꯅ ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏ ꯆꯥꯅꯅꯕ ꯊꯥꯎ ꯊꯛꯅꯅꯕ ꯏꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒ ꯂꯣꯏꯅꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯕ ꯑꯃꯗꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯕꯒꯤꯗꯃꯛ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯟꯇ꯭ꯔꯦꯜ ꯀꯝꯃꯤꯇꯤ ꯍꯩꯄꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯐꯤꯗꯦꯂꯤꯇꯤ ꯍꯣꯔꯇꯤꯀꯜꯆꯔ ꯀꯝ ꯁꯨꯒꯔꯀꯦꯟ ꯒ꯭ꯔꯣꯋꯔꯁ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗꯀꯤ ꯃꯇꯝ ꯁꯥꯡꯅ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯍꯨꯏꯗ꯭ꯔꯣꯝ ꯒꯣꯄꯦꯟ ꯃꯩꯇꯩꯅ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 5 ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯊꯨꯕꯒꯤ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯐꯤꯗꯦꯂꯤꯇꯤ ꯍꯣꯔꯇꯤꯀꯜꯆꯔ ꯀꯝ ꯁꯨꯒꯔꯀꯦꯟ ꯒ꯭ꯔꯣꯋꯔꯁ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫